Ngara nungdaran phongkiba panagi paukse dagi maroiba pau khara khangatjaraga miyamda khudo tamjige mahausagi punshida hanjinhanaba nakal anigi marakta wari saba houre. Chief Minister Rahul Gandhina politicize tawduna Manipurgi MP matam sangna wa nganghankidabani Arjuram Megawal Parliament Manipurgi MP wa ngangnaba speaker na matam pide hariba wafam asima Congress ki political allegation ne Rahul Gandhina politicize tawduna Manipurgi MP sing Wang Handavani Hana Indiagi Law and Justice ki Union Minister of State Arjuna Megawarna Fondokray. Wafamasi BJP Manipur Pradesh ki Thambal Sanglenda ngasi pangthokiba party asigi Extended State Executive Committee ki mifamda Saruk Yarduna Union Minister asina Fondokibane. Meeting aduda Union Minister Arjuna Megawarna Makataraduna Handa pangthokiba Lok Sabha mifamda Congress ki oina wangangnava ahemba pung ama haptuna puna pung ahuma khairo matam biki adubo thasigi amagi numidangda Manipur Congress MP ama wanganhanke masigi matung atopa MP sing oina wanganhanke piriba matam asida Manipur MP anida wanganhanke harabade adumak yaba ngaktani adubo Congress ki lusing Rahul Gandhi na politicize tawduna Manipur MP si wanganhankitabani masida Parliament ki speaker na Manipur MP wangangnaba matam pide haiba of masima Congress na political allegation tawbani haike Lodina Prime Minister Narendra Modi na Parliament ki President speech ki matangda wangang na behet lekhalakpaga opposition na Manipur hana lauriba asima politicize tawbani punna chi changwaga nipuga humdoi leiba taraga nipan suba Lok Sabha mikhalda BJP na bol kariba masinga chi punna seat chaniga nifune masida Prime Minister Modi ki more define hariba seat angakpa phawi examination na marks amagi manungda mawdraga mapal phangbagumba asibu maithibani haigadoribra Opposition na fanating na bahonarabaso Prime Minister Narendra Modi ki ahum subalangak lakray Congress na kiriba si PM Modi na Jawaharlal Nehru ki record thugay kragani khanbagi ni hanaso Union Minister asina makata na phongdoki amaramda Manipur na thokliba irang asi lochindina state asibo mahusagi punshida hanjinhanaba nakal anigi marakta wari saba houre hana Chief Minister nangthomba bere na phongdokray ngasigi mifam adu loiraba matung pamuising na Chief Minister M bere na phongdokibada State asida haujik leiriba irang asigi matangda kupna khanaduna mapum oiba wari kharasu ngasigi mifam asida laukray warepsing aduna nakal anigi marakta wari saba ase hena yangsil handuna athubada state asida mahusagi punshida hanjilaknaba loina makhatana irang thoknaba akamba khongthang puna laukhatminabagi warepsi yaure state asida thangna hadak thokiba ising isau aduna maram oiduna awaba mayokna haliba singda pangba yaba mateng amasung piba yaba tembang sing pinaba ngasigi mifam asida warepsi lauki istelenga asu Manipur irang asi losinabagi damak paikhatpa yaba thabak thoram sing lepa leitina pakhele irang asina maram oiraga awaba taraba sing amadi relief camp da lariba singi makhatana mateng pangnaba hana semkiba committee gi makhada sub committee sing semda relief camp sing amasung awaba nanglaba singi manakta chatuna haktengna unaduna wari sanaruba amadi awatpa sing thamduna lokhatpa yaba thabak thoram sing lokhatnaba su honare ngasi pangtholiba mifam asi irang asina maram oiraga matam sangna pangthokpa ngamdana lakhibani mifam asida Narendra Modi na ahum suba oina leba asigi Prime Minister oirakibagi thagapa phongdokhe loinina irang asina maram oiraga awaba taraba singi damak mifam asida saru yariba singna awaba su phongdokhe haiba wafam Chief Minister na thamkhe ngasigi mifam aduda Lok Sabha ki MP su oiriba North East Region Coordinator Shami Patra BJP Manipur Incharge Ajit Kopchade BJP Manipur Pradesh ki President Sarda Rajya Sabha ki MP Lesimba Sana Zawba yaungna lenga ki Minister MLA sing amadi party asigi Keryata sing susaruyaki DMU gi wato mahirulup tarung na akama khongjang sangsilagani laukthokray lenga na University onthorakpadi kangkhong chairaba DM University ki makhada leiba college manga gi mahiroi singi Korea mangdanaba lenga athupa matamda University asigi regular VC regular registrar regular controller of examination regular finance officer amade exam section gi mathau tawe staff sing lenga athupa matamda haptuna University asibo kanaba thabak laukhatrabadi mahirulup tarung na akamba khongjang sangsilagani haina akamba wafam thamlakli hiramasi ka mari lenina ngachi kwa kaichede leiba AIMS ka office da MSF desam KSA sub amadi atopa mahirulup ama yaungna mahirulup tarung na sinina pangthokpa pamisinga unaba amada lup taru asigi coordinator oinam nikarsana phongdokhibada DM University ki makhada lariba college manga ase
matam amada afaba mairoi kya photopa amadi lamdam asigi miyamna yamna pamnaramba college singni adubo DM college bulengana university haine hek onkibadagi college sing achi kangkong saire maru aina DM university asibu ningthine jalaigadaba regular visit regular register regular controller of examination regular finance officer amadi exam section gi mathau taba staff sing haptuna biotra officer sing na mahu ponduna leire masina maram oraga university achina laugna pangtokiba graduate amadi postgraduate ke semester exam sing matam chana haidokpa amadi matam chana marksheet certificate sing piba ngamde masina makha tana mahi tamgadaba exam thagadaba amadi scholarship thagadaba mairoi sing na khudong chadaba kya mayuknare masigi mathakta research scholarship gi thagi fangadaba fellowship si phangdri asuna university asigi bakhada leiba college sing gi mairoi sing na tengnariba awaba sing amadi makhoi gi career mangba yabagi akiba si Kuan balengang atupa matamda mathau taba thabak sing paikhalaktragadi luptaruk na mairoi singalo na makal makha kyagi khongjang changchilagani haiki gari huranba ama huralakpa gari aniga kodana fare gari huranba mioi ama huralakpa gari aniga lonina lamphai police station ngi kanggo amana chingmarong kabui kholdagi fare hari police gi phangba pawgi matung ina farba mioi adu lilong lautara dagi MD Anur Surrahman chaikungani thoi apopoi MD Majabur Rahman kawi Mahang na huralakpa steel Karagil Royal Enfield Continental GT 650 registration number MN04 G3385 amasung amuba machugi Royal Enfield Super Meteorol 650 registration number MN06 SK4706 ni Lampheng Police Station gi OC Inspector Khogendro Pangambana luchingba team anina Anishur Rahman asi phaba ngamkhibani Hiramasi Gamari Lena case amasi register tawkhre hari security force na khulai kya fagatkhre Kampopi district ki Morbungdagi Khanungchupta kilometer marirom chatlaga leiba Kelangnom khulagi security force na yamlaba khulai sing phaga pangamlei Amaramda Kaching district ki Panata Bisingkha dagi Thanapat Chingdagi combined force na yamlaba khulai sing phagakhre hari press na phangba pauda Kunganithoi chuba Assam Rifles Maudaga Mari Suba CRPF amadi Kampopi Police Station gi personnel sing apamba team amana Kelanung khulda thiba hombagi thabak chachaki thi hombagi thaba adida magazine ga kona 9mm CMG ama sigabor barrel rifle sama hand grenade ama stand grenade ama smoke grenade ama magazine ga kona .303 gi rifle sama 9mm gi kapayari ba maru taraga taret mm 7.62 gi ahangba maru round mapan Singapore countries marini Pagalaba khulai sing adu makha taba regular action gi damak Saparmaina police station na sina khre haire Amoramda Kaching district ki SP TS Bikramji ki miyeng makhada Kaching gi additional SP law and order amadi SDPO sugunu yawa Kaching commando unit Wangu police station gi personnel sing sama kuntraga mathoi suba BSF amadi kuntraga mapan suba Assam Rifles ki apamba team amana Kaching district ki pangnata bisingkha gi thamnapat Chingdagi combined force na yamlaba khulai sing phagakhre hairi phagalaba khulai sing adude cover yawba MM81 gi mortar ani cover yawba IC MM51 gi mortar ama MM51 gi smoke cell ani detonator yawdaba 36 IC gi grenade ama pump action gun gi kapayari ba maru mari smoke grenade ama biofang handset ani helmet ani BP vest mari camouflage ke khongaw mari furi ani t-shirt amani pagalaba pulam sing makha taba regal gi oiba thabok lakhanaba Wangu police station na sinakhre hairi